Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi amuk laubirasi Natheikhraba Echel 8 suba tangkak. Ruhan mayum tamna thuna yangna gari da thaurakli mikup phade yum yorakpada thonganda gari khamlamlaga manungda chensilai mangonda Nas Sakira Ibem Ali makhoi mari ungduna lairami makhoina oiramliba mawong lairiba fibam aduda pakhatna ima kari torge ima Sakira da muk onsilaga Ibema kari torge Ruhan Ibem da muk onsin masadu pakhatpana su yadre iche kaidobu yaroge haibani noibo makhoi loina tumina lei Sakira na table du da lairiba envelope adu puraktuna mabungda pi thune envelope adu hangdoktuna yengli Ruhan chithi adugi warol ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯄꯩꯁꯥ ꯁꯨꯗꯕꯒꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯔꯗꯤ ꯐꯪꯂꯅꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯣꯛꯄ ꯇꯧꯕ ꯇꯥꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯁꯦꯟꯐꯝꯗꯨꯗꯒꯤ ꯀ꯭ꯔꯣꯔ ꯑꯃꯒ ꯍꯥꯞꯄꯒ ꯄꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯔꯨꯍꯥꯟ ꯁꯥꯎꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯐꯩ ꯍꯟꯗꯛꯇꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯁꯦ 사원들은 뚜미는 레이저게 하이브세 숨 깍깍 튼두나 하우라버니나 이행바 따래 까얌 나를 레게 하이브도 나스 이붕어 핑갓가누 답타우 아사오바나 까리수 아파보 오이다버니고 루하나 무 이마 나짱가 시보 까나다수 란키다버니 소이키게드라 칸나 잭신나 짰바니 아두부 숨 헨젤레 야데 하이바마 강한다바 야로이도리 나스 칸드레 Sel later waido, sel later, nungai hairasu adum waido. Lukre dako hingdo wase. Ruhan Nas ki manak da changsilai, Nas ki makuta paisilaga. Ima, aina, ima ho yamna wahale ko ima. Nas, ibungo, adum na hainu ne, ima wade ko. Nang na supazana honari sidi. Napa ne hek ekoi miyam se thadok tu na chatkibadagi. Nangi koktakta potlam khudimak thangat piramlabani adu pumba lanthingna laklabai jani Nas wa ngang na mitlu pirang I haurei ngasidi mapukning nushirura male Ruhan bu konduna kapthorekle Ruhan ima ai nakhoi bo wa bata haningde ima hoi mayamda ta dobe wa ba mayamdo ai doina thingna jage Ali ibai police to pau pirasira Ruhana amu kashuwagano nakhoi kanamta aigi awabadi honingde phare nakhoi sigi matangda karisu khaluranu aina phanaba singani ima aisu office ki thabak lehori chalukige farm dasu yauda yaroi pause ama leirabanina Ruhan gari da kakhatuna family bodyguard amana thongdolan sili Ruhan di gari manungda ungduna family wakhal khali gari kamdau sige haina Sir Chalasira hospital to chatluranu Fani sir Asumna Ruhana hairakpagi matungina lamhang amada ngahak kari do khami phone du lauthoklaga kai no su khara iri kanada thaino su khangdi wakhal su potha phangkhangda mafam aduda hangat handa chatuna leiri ngahak leiraga phone ama lakle pocket ta hapsingiba phone do amuk lauthorei phone do yengbada unknown number du ni ngasage Hello ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯁꯤꯅꯈꯤꯕꯗ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯣ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯣ ꯍꯧꯖꯤꯛꯀꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯄꯨꯔꯛꯎ ꯃꯐꯝꯗꯤ ꯀꯣꯟꯅ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯦ ꯅꯣꯏꯒꯤ ꯂꯩꯐꯝ ꯗꯤꯇꯦꯜꯁ ꯍꯥꯏꯔꯛꯎ ꯑꯃꯨꯛ ꯀꯥꯎꯅꯤ ꯍꯥꯟꯅꯒꯤ ꯀ꯭ꯔꯣꯔ ꯑꯃꯗꯒꯤ ꯀ꯭ꯔꯣꯔ ꯑꯃ ꯍꯥꯞꯄꯒ ꯄꯨꯂꯞꯅ ꯀ꯭ꯔꯣꯔ 2ꯅꯤ ꯅꯪꯅ ꯁꯣꯏꯖꯕꯅꯦ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯏꯂꯝꯂꯗꯤ ꯅꯪ ꯐꯔꯣꯏꯗ꯭ꯔꯁꯦ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯃꯨꯛ ꯄꯨꯂꯤꯁ ꯄꯨꯔꯛꯑꯗꯤ ꯑꯋꯥꯐꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯅꯤ ꯐꯣꯟ ꯀꯛꯈꯤ Ruhan thuna gari khamliba mafam aduda lai Ruhana haibagi matung ina bank amada laktuna paisa khara lauthoklaga ngarian lambi romda lakle Surasaisu lambi da duty taduna leiri Ruhan gi gari chatkibe hek ubada panthadana phone tori Ruhan phone do pairaga mafam dutang hairaga thammi asumna
ngarian lambida gari singdo pareng pareng khamni pung ama tarakli Suraj soisu mafam aduda yoroktuna mafam amada laisinduna laikre pung ani tarakli Ruhan gi phone su amuk ko lai yoroklaba natra yorokle fare adudi ai mi ani nangi nanak tharakani makoi ani ga loina na lao mi kanam ta loina rakte ko loina rakte phone do kakki Ruhan ngaihak ngai ragale ngaihak le raga miyoi ani laktuna gari du da thilai Ruhan su gari gi thong do hangdok laga kumaktuna nupa ani du gi matung da inari Suraj su Ruhan gi matung tapli tapli inarakli Ruhan mafam ado yauri nupa ani amana Ruhan bu check tauri check tauba loire duna paisa se suraba natra hoi sure fare dudi chatkro Ruhan paisa sing do thanam laga thuna kumtharai Suraj soidi mafam aduda dum lairi Ruhan gi bodyguard sing du su yauri shi mangai natra mani adudi paisa se yanarasine henga ko he sir phone tokige sir na harak patabagni na hairam kiseba nupa aduna khabada call tauri kari lere sir paisa sing do suna piram le fare aigi 90 lakh ama khairo sir nahan gi lakh kunsu sir na lokradri ai paisa yam na mangba jani ko fare sir adudi ai horan chinjarage phone thamkre makhoi paisa sing du yenage tawbaga tunglomdagi oi nakuthangalo amatta lengba yaroi Suraj na luchingba tim aduna makhoibu ikoi koisinduna thamli aduga Ruhana khut ani do pocket ahumduna yam kakna usittaba minok ama noktuna leptuna leiri wadana nungai ning manatro noi nungai ni hojikti jail gi hawai jarone ko Ruhan changlaktuna kashu leitaba noi gumbana su aiba singna basari kok singdu yamna ngangoi aiga lamba tawbada yam nokphini aini yeng yawni yengbani noibu kibagi nate adubu henjilakladi aigi su limit lei kawgun makhoi loina makhut lok toksilaga police ki gypsy da loina hapchinkre phare dudi nangsu yumda halo ai moise hidak tawrage custody da nangna phone abasilo makhadi police station da Suraj na makhoi loina maki pochai singdo check tawre nongmai singsu asaba ngaktani phone singsu loina thugai khre interrogation room da makhoi loina makhong makhut puli aduga wahong pohong tawri kana kana dagi paisa lawri sengna hayu makhoi amta khumlakti tuminna lei Suraj chai ama puraga changlei wa hangbada sum khumlaktabadagi lichaiduna santhaba hore kanadagi paisa loge hayu di hayu nara khumona chindo hayo kanadagi loge amuksu chaina kali haijage sir akoi haijage Mr. Ruhan dagi crore ani demand tawbani atai dei khangde kari maramgi nakhoi kari gi party no chaina amuksu fusili sir aikoi party amta ga mari leina jade kari maramgi mingon dagi paisa khariba kayam kuire sigi thabak tawba khumu amukka su fuzili sir aikoi chahi ahum mari di sure sigi thabak se tawrpa kanano noigi luchingli bese constable amana Suraj ki phone lakli haiduna phone ga loinana mafam aduda changsilai noi makoi singje marol chumri pau phugadawni Suraj mapan de thoga phone de paikali hello kari harige marol chumjibra chumlani da aikhoina chingnari mamidu soidina oigani adudi direct chatlaga pick up tawbadi adu kana roita sanga dum wang mami na khudak talak thokini o adudi kamaina tawne nang hoji kaida le airo farm lom da lady yumda handri fare ai hoji nangina nakta lake aduga wari amta sanase hoi fare lao ai ngairam lage Suraj phone thamkraba matungda SP gi room da changsilai selit tawi sir SP kari paw lere DSP sir ekhoina matam kuina dagi phaba ngamkhidraba miyoisingdo ngasi di fare
SP duna. Good. Makhadi. Sir, makoi lalawagi mingda sel khaiba ngaktani. SP duna amu. Phare, makha taba interrogation tawrabra. Sir, makha tabadi tawjadri. Phare. Makoi amta nanthon ba yade ko. SP Suresh da makhut sokli. Suresh SP gi kadagi thoklaga farm da lagli. Suresh mafam du yaraktuna changlei. Ruhan su wakal potha boina farm adu da hauriba enjang nabi haira singdu koina chatuna yengli. Suresh sangsilaktuna. Fajare nangi farm sidi makhal sune hekta thaida. Ruhan leiriba simi singsina thawai yauna hotnabibagini. Lao asom garden sida famnuse. Kamai tawse aino. Khabo oini haiba natra. Ma oini. Ma na tawa plan ni prem na so haire. Fare. Ai mi thadolaga sena lagi. Tanja yengnaba. Natradi farak yam tadore. Ai gi lambi khudingda apanba pirakpadi ai kaisu khande. Adubu ai gi family da mityeng changsilakpasidi ai pakatliba. Hoi, nang khara haisingna leitabdi yadre. Wabani ni paisa paibasisu. Nungaiba thabak oiramdre. Ai kaisu khanbideda. Mana hinjilaklagana para tambiba tare. Farese, si wasi tokse. Yumda hankiroidra nangde. Halladawni. Kakanaraga ngahak wari sanaraga halladawni. Saharo dudi aisu chalage. Amukko na pau faunarasi. Hoi, sumle horeko adudi. Asumna Suresh chatkri. Ruhan naragi manakta changlaktuna farm dugi oriba mawang matau amadi awat apa kayagi maramda kupna wari tawri. Loirakpada Jackson wai kharasu hairamni. Kaka, aikoi hanagumna leithokpa yadre. Yengshinbai mi yamlakle. Aduna farm sida sakhangduba mi laklasu pakik changhinbiruno. Yari khaidi mikupna honsingna leisi. Hoi, ibungo. Adona hangi case tudi kamaina tawnakhre ibungo. Moisingdo police na fagatkre kaka. Makhata ba kari tawrakani haiba ngamdri. Oh, fatteda ko mi singsina fattabase. Fare kaka, adudi aisu chatnaba tawrage. Kaka na khara cheksina yengsinbiro. Fani ibungo. Ruhan farm adudagi tholaktuna yum tamna lai. Numit adu haukre. Nongan bagar Ruhan magi tawgadaba thabakto tawraduna Regina hoida lakli. Regina di Sora di yum pali. Aduna Regina gi mapadagi Regina gi address lauraga Sora tana Regina unaba lakli. Ngahak leraga Regina hoigi thongan yoraduna gari khamduna kumlai. Regina yam chambi doctor ni. Mayumda paisa lauduna mi layengdi. Paisa laudabida khun lekai adugi mateng tawi. Anaba yengba lakliba misingna Ruhan lakpaduda ngakni yengnei. Counter da family banupa aduna Regina da Ruhan lakle haiduna pau piba changlai. Changhalo adum. Fani madam. Counter da leriba nupa aduna Ruhan da changbir o haiduna hairi. Sir, lengsinse. Yareda, wari ama sanagadaba. Aduna lakliba patient singse makhoi hana yengkisano. Aduga kona maga unarage. Counter da leriba nupa aduna Ruhan na haibagi matungina Regina su tawre. Asumna patient singbu yengba loiraduna Regina makutta taithoklaga hobe thoklei. Regina, kari lerga sir, thajadana aikhoida laklisibo. Ruhana, minga dum kauro ko wari amta sanase aiduna laklibani. Regina na amu mayamna sum kaungna baduda ado mi machadi yam nungaikhrene. Kai wari no lao imung doina famluse. Regina na mang thaduna changlei sofa kada famhali. Yam nungaina bu leirami zatnine. Kaidagi nungaina leibanoda. Ado chalo lake. Iche chani ta puthokpiro. Chaga yare da thaktrasu. Yade nong phadok lakthokna laklaga. Noi hero di ude angang kya surage. Angang di amakakta ngari da. Akhoi hero ra Delhi da thabak amagi chakkiye. Ado kaino waga se yam ngang bairami. Nang hanaga yam manadre. Matamgi ahong bahaiduni. Hoise, farese. Kai wano nang na haidubo. Aigi hospital da matam kharagi oina nangdo pubiyo haige tawbani. Doctor ama darka taraba adugi lakpani. Matam khara khakta
Matam khara khak natrasu yaba natro? Yai kaino. Nang nabu puge haradi aigidi kaisu kaidi. Akhoi doctor nupi am watpa. Nangdi ortho dasu PG torokpaduda. Puraga loire kaino. Aidi nang hospital da puning labani. Aduda nang na chairakadra. Makhoi ani magnogli. Cha su puraktuna thakminare. Loireduna Ruhan chatlukhige hairaga Regina hoidagi thoklei. After 7 days. Ngasidi hospital gi staff kudimak yamna harauna hospital adubu makke semdi. Leiriba anabasingsu harauna leiri. Ngasidi Ruhana wana hospital adubu linkhatkiba chahi 10 mapung phaba numitni. Prem hoisu yauna function pangthokadoriba hall adubu semdi. Asumna matamdi khangaudi. Chauraba hospital aduda leiriba staff singado hall aduda laktuna program hongnaba sem saba loire. Media person singsu laktuna mafam aduda tillari. Ngasigi nungairaba numit asida Angel Hospital asibu linkhat piriba ikai khumnabada matik charaba Sir Ruhanbu chief guest ki famfam langda linksin binaba stage takta kaukhatchari. Ruhan stage mathakta kakhalaktuna famkre. Thaibi sana ngasidi thengna hospital aduda lakli. Hobi nanglaroi matagum. Function adu yawnaba hall aduda changsilei. Tapna Mimi gi manakta famduna sor handui. Thaibi sana kayam kuirege function hoba. Mimi na kuirida. Matik charaba president guest of honor gi famfam langda lengsin bikraba matungda welcome address pinabagi damakta kaksinjari. Mingoina panjarabada Dr. Thoibana ngasigi ahanba oina welcome address pinaba ningsingjari. Mayam punna khuba khuri. Tinbiriba mayam pumnamakpu ahanba maktada ikoknona khuramjari. Function asibu yawba lakpiriba president chief guest of honor singbu ikai khumnaba uchari. Asumna wahai khara hairamnaga welcome address piba loiraga changkhre. Welcome address pikraba matungda president chief guest amadi guest of honor da base thetnaba kausinjari. Base thetpa loikraba matung program makha chatharakpasidi hospital asibu linkhatpada achauba daita lawkiba ngasigi thoram asigana chief guest oina lengsinbiriba mingoina panjarabada Sir Ruhanbu wahai ama nitang haibinaba kausinjari. Mayam pumnamak khuba khuri Thaibi sanadi manga chap manakhre. Thaibi sana magi thamoido phathaba ngamdri phamlambadagi haugalakduna chenthoki aduga hol adugi mapanda tholaktuna achikpa mafam amada hikna kapli wakhalda pendaba kayana yomlari. Ngasidi aigi thamoida hangduna lakiba wahang amagi pakhum phangle. Memi su pakhaladuna Thaibi sanagi matungda tanare. Memi pakhatna kari torage nangbo. Thaibi sana kapli kaislaude. Memi na amu se hayo kapkano si kari torage ba. Thaibi sana ai kaislaude ba chalo function yaururo ai isa se amna nungaitri ai hallage. Mimi su Thaibi sana thembe yaba themle adubu upai leitraduna Mimi hol aduda muk changki. Thaibi sana function adu loiringai da thoklakle lambi da chatna lepa leitana sintharakli pirang masu. Lambi da thengnaba mi khudimak mangonda loini yenglei. Ngasidi pirang mahaksu khamba yada ingagi nongjugum lepa leitana chinthari. Thamoi madi themba yadana maicha kayana yomlare. Thaibi sana yam wana mana leiriba mafam aduda yorakli. Ka hek yobaga makhol thokna kapli. Ngasidi nang miyamna sakangnaba haibado hoireko. Nangna pamjaba manglando ngasidi mangphaunareko. Karigino nangna matik chaba oiraga aigi thamoida haifam khangdaba chaina fauriba. Nati aigi wakal onare. Ai mabu kalakte. Ai kaisumi tade. Tarakliba piyado amuksu taithui. Karino aina ngasi tauribase karino. Thaibi sana tasengna ngasidi angawbiga pangkhak oiri. Phamungda amuk famduna manglaga leiri. Mitki pisu lepa leitri. Awaba chaitheng maraktuda wakhalgi irai amana humduna puri. Matam khara haukre. Thaibi sana mamanabi singa loinana
Tuition loiraga Ruhan bu tanaba sum henjilakli. Mimang pumang nairakri. Tuition mafamdasu Ruhana famliba benchki mayoknana Thoibisana famjilakpa. Magi mataududa ikaiduna Ruhan pillar marumda toina fami. Ruhan hainadaba sum helaktuna Thoibisana udanaba haiduna kachinamada fambadasu hekta famjilakpa. Tuition oja lakpana handana tuition loiba fau bench amatangda faminaduna tuition yauminaba. Thoibisana magi pen yauna pen yarakte haiduna Ruhangi extra pen waiduna iba. Ruhandi Thoibisana mimang pumang naiduna tanarakpa duda pakhatuna tuition loiraga kaurei. Thoibisana hoisu punsilaga wari sanari. Bye, kauri male, amta chalo. Kari hari janone, chalo mi. Maise kaino mining mamale. Mina, nangoina chalo. Kari bo hairak tuino mo. Mina Ruhangi manakta jangsilai. Siamta. Ruhan thuna che mache to piram laga chatkre. Nupi singdo Minagi nakta thuna chensilai. Kaino sibo, yam thajadana piram ni duba. Chithini kaino. Yingse, nungsika hairak lijalo. Yingse, yingla khanglani. Nupi masel do noktana punsilaga lairi. Oza dudi tuition tawbado makoina langbadu da lauri. Hey, swaida langnu, tuition tawbo yadre. Tuition loiradi nayumda halu yadra. Makoi masel tumin tholei. Tuition gi mapan hek yawbaga. Bye, ibu paning mani yadri mi. Hey, nangna marola ma khat kraponi. Lao, hostel da chalase. Hostel de yaure, chithi do paning bana makoi loina ngaunari. Tuition halakpaga magi tawgadaba thabaksingdo loisile. Chak charaba matungda lairik pabagi makoi punna yamsinduna lairi. Bye, parase. Ngai khoe, haujikta doorbot manbido asomda chatkibani. Yani, ai kagi thong lonsinge. Thoibisana makoi kado haifet ngasili. Thong sisu pulap lonsin bayadini. Nang bu thong se lonsin gano. Amuk doorbot manbiduna chingnakini. Haifet thong do ngasilaga thamo. Si ready yarba. Yari lao parse. Puthorage. Hoi he. Minana magi pocket tagi chithi do puthorai. Hanglage. Hoi me sum tawraga lei. Paning bana ngaure di somda. Ngau ni nang. Minana tamna chithi do hangdorei. Chithi do kaisu thoidokpa iramde. Phone number iraga leirami. Daw dine talli he. Phone number ga iraga pire. Phone number sida irasu maming si paudi hapa yaidana. Adui nupado khangniba. Pharese chithi ama iraga pikhrase. Ado kamaini isige. Ai tawgese. Thoibisana magi diary do puthoraga chena ama setuna kai kaino khara iri. Loiraba matung mayam punna tanaba pathore. Chithi gi warot